अमरोमदगी थाजनंग ओइरबा मरुइबा पावमना मोरेगी कनन बेंगदगी द्रक कोनना कुकी एनी फारे हरी मखोइदगी किलोग्राम तरागा मथोइ हेनबगी WY टैबलेट मोबाइल फोन अमदी ऑटो रिक्शो अमगा फगत्रेसो हाइरी लोइनना मखाताना थिजिनरबा केस अमा लखले हाइरी मखोइगी ममिंगसिंगना तोंखो हाउ हाउकिप अमदी जमखोलुन अबाइते कौइ हाइनसु पाउसना मखातारी अमरोमदना ngarang social media site singda ngarang ona viral oirakliba Arvind Kejriwal Delhi Chief Minister Enforcement Directorate ED na Fajan Krep Hairi Makhataba Mayampuna Anoba update ngaminasi Panam Pausi Edi Maruebi E Pausin Congressor Manipur Top Channel gi Maikeri gi Mayam da Thamjagi Ahanbada International Day of Forest gi Thorom Pangdokre Kumja English nga magasama panga March fugo tareta gi English nga niga kunga mathoi fawbada Langol Reserve Forest Area Sada Nifu Mankre RK Amarjit Malem Sinba Tungna Forest in Innovation New Solution for a Better Life 5 theme da International Day of Forest Pangthokna bagu Manipur so Thauramasi Central Forest Division Forest Department sinduna Mantri Pukhi gi Forest Complex ta pangthokre Thauramadu Sarugyaduna Forest Department Special Secretary Home RK Amarjana Fungdokhibda Malem Pumbada Forest de Pangtok Libas, you umang wamang mangsilakli Haidivani. Maramis no umang wamang yokana Bahonabada, Mioeba Kudimagna, Taudang Lofam Tweet. Haukiba Kumza English Singa Magasama Panga Marfuga Tareta Gini, Kumza English Singanika Kunga Matoi Fawada, Langol Reserve Forest Area Sadani Fumankre. Maramis Forest Department Kaktana, Umangkan Mangamloy, Miam Amadi, Academician Sing Puna Hona Minabasangi. Aikuino umang kalam drabadi tungi mirol yamna pataba environment ama soidna piramganaki amaramda forest fire prevention and management scheme 2023-24 Ministry of Environment Forest and Climate Change Government of India gi miyang makhada Bisnupur Forest Division national forest fire prevention and control its impact on wildlife ki matang dom awareness program ama Bisnupur laiba Kiamba Ningsing Sangle Nangasi Pangtokre. Tauramadu DF of Bisnupur, Waikom, Ramabai, Phare Substation Moirangi, OC CS Ranjit Kumar Amadi, Wildlife Explorer Manipurgi Secretary Elangbam, Premzina Atoiba Mitung Lensing Oina Sarugyaki. Tauramga Mari Lainana, DF of Bisnupur, Waikom, Ramabai na Fungdoki Sahi Kudingi, October Mars Pawasi, dry season Oivana Forest Fire Topigisang Yamni Wangi. Loinana season is the forest fair talk to the department of prevention capacity. Forest fair tolak pamatam the forest department na pau panglagasu department gi mioising na yauna basat pada matam sang mana forest fair do sandopugi sangyam nawangi. Maramasina forest fair do sanduroktana puhanarak pada manaknak pada laiba mioising gi thaudang yam na sawi madi umang da mahaulang pok tolak pada miam punna thaudang lomina dun umang karmina saiki. Thauramadu mobile awareness vehicle lam thaki bagaloinana wangang loi kyano umangda mayulang pokthok pigi matangda kamdauna kangani amadi forest fire na lamlaki sa usekta pidiba saitheng gi matangda sandongna taki Thauramdu Bisnupur Forest Division gi RO RK Sadananda amadi Bisnupur Range gi ROM Nilamni Sarugyaki atopa paomana lamta thangzagi polam kaukhwairambasing Sengdoklaktrabadi Court wakatlaga serak phangangani Utra Sanglen Zeribam District Hawkib Lamtagi Ahan Matang's Numita Imai Bill Sina Saroi Kanggi Torom Pangtopada Koki Furuki Mui Kran Lagi Pulam Kakwai Sai Kaidun Lining Laisona Mabu Thawoi usittaba Thawong Satakiba do India gi Constitution gi Mayuktani Maramasna legal action Lokotringa that Taudo Odru Yoriba Mui Singna Soikre Haina Miamda Sengdoklakna Sana Konung Utra Sanglin Yamake Digitamakli Sana Kunung Utra Sangle na Pangtokiba, Paumisung Unaba Mada, Maisau Purel, Professor NG, Kangjiana Fungdokibra, Secularism, Sat Paleba, Sidamiam Yafana Bagidamakta, Imai Bill Sina, Saroi Kanggi, Torom Pangtopada, Kakwai Sekai, Tauduna, Sadakiba, Tawonga do criminal agni. Logi matu ina Supreme Court wakatlabadi aso bo serak fangani adubu sana kunung utra sanglena akhoi masul gi marakta nungsisana amukhana lakhigani haibigi thajaba leibidagi court satabani maram masina logi mayukta satakhiba thawong adu yauri bisingna soikhre lankhre haina Sengdoklaktrabadi court ki mating lawru henusu ma no fongdokhi amaromdana miyamda seng matam sana yahunna na bukhona bada athingba pibigano Minister Susindro
मियामदा नपसागी सेंग मतम चाना यहोननब होनबदा अथिंगबा पिबिनो FCI गोडाउन दगी सेंग सिंगलंबा स्टाफ ड्राइवर अमदी सिनमी सिंगदा बॉम्ब लंगसिनुन अकी अखंग पिबिगी थौंग ख्वाइदगी पांगनब थौंगनि हाइना केप NPD मिनिस्टर एल सुसिंद्रोना फोंदोख्रे सखंगदबा मियोइ सिंगना अकी अखंग पिरकपदगी संगाई प्रौदा लैबा FCI लोइसंग थोंग थिंगदुना लैरिबा सिगी मतंगदा माफम अदुदा पाउमी सिंग उनाबदा मिनिस्टर सुसिंद्रोना हाइ ngarangdagi singi district oiriba none amadi cycle gi mafam kharagi godown sidagi singba hobaga mari leinana social media da viral oirakhiba du gyan tanadabadagi thopani tampaki district sing Imphal East Imphal West Bishnupur Thawbal Kaksing gi singbagi ayaba pirabasu aki akhang pibana maram oiraga gari gi driver amadi labor na singba amata laktabana sing thokba yadana leideki mara makha taraduna Seng thokpa ngamdana leiriba contractor singi maral na tabana mari lenaba MLA singna magi AC gi seng thokna ba gari amadi labor sing puthoktuna godown sidagi lokhom thokpa seng lobu yagani miyamna seng phangdabagi awaba mayungnariba amadi MLA singi maikaidigi seng phangdabagi matangna wakalakpa sing asigi yenglaga khongthang asi lokhalakpani Seng pham singda lainga ki maikaidigi security ki akanba section tharang lakhutuna pamdaba thagdok sing thoktana bo honarabasu gari gi driver amadi labor khudingmakki security pi bangamdabana phireb asi lorakpani tangai padrabadi miyam gi yenglaga godown singda open stall hanglakpi yai haina minister na makhatana phongdokhi atopa paomna malem gi sairengi numit paksana pangthoknakhre aiba moirangthep Rajendra da Gopal Sharma award pi duna ikai khumnakhre Manipur University gi Manipur Department sinduna standing on the soldier of Cyber team da department ki lecture hold da World Poetry Day 2024 gi thoram pangdokre thoram madru department ki hais od Professor L Birzitana observer oiduna Professor K Santibala Professor T Tampa Association Professor Dr. Sirom Rasketan Dr. W. Kumari, Dr. Naurim Sanatomba, Dr. N. Ahanjao, guest faculty Dr. A. Kulasandra, Dr. W. Subhasandra M. Dayaman, Loinana, scholar Ramadi Mahiroi Signature Gyadura Punamioi, Kungamanga Henman, Siding Putoktuna, Sidinabigi Thoram Sapangdoki. Amaram Danamanjuri University gi MA Manipuri, first semester gi Mahiroi Signature University Sigi PG. Lecture holder World Poetry Day gi thoram pangdokre thoram asida DMU gi assistant professor Dr. Konthausam Bemolana observer oiduna miyoi taraga mangana saireng patuki nakalamaromda ngasi mafam kya da malem gi saireng gi numiki thoram pangthuna bagom wangjing da leiba khorirol sanglen su thoram asi mai pangna pangdokre Manipuri Sahitya Parishad Thawbal District Masa khorirol sandoklup wangjing amasu ningolup Manipur Wangjing na puna sindu na pangtukiba malem gi sairengi numit thoramadura Manipur Sahitya Samiti Thawbal gi President Thabaktagi Potharaba Wing Commander Akoizam Debena Athoiba Mithung Khorirol Sandoglup Wangjing gi President Tongbram Babula na Thoramapu loinana IRE Group of Institute Wangjing gi Principal Dr. Narengbam Rajiv Kumar Akhanaba Mithung len oina saryaki Amaramda malem gi saireng World Poetry Day numika mari lainana Sahitya Thawpang lupna aiba Moirangthep Rajendra Gopal Sharma award pi duna ikai khumnakre Manipur Press Cup tangasi pangthokiba thawramaduda Manipur Sahitya Parishad Imphal gi President Longjam Jaichandra Madi Manipur Literary Society Imphal gi President Nomaithem Kiran Kumar Susaryaki Manipur gi pau gi lamda asobu thawdang lawduna lakhiba amadi ponapam pauksi hagdoklamkhiba Gopal Sharma gi mingda Sahitya Thawpang lupna mana asi sai kharagi mamang nagi pi duna lakhibani mana asida sel oina lupa lising taraga manga solamadi citation amasu yauri mana phanglaba aiba Moirangthem Rajendra tentha khunjau mai lekai dagini mana Sahitya gi lamda khutma ba ama oina ikhiba saireng singda yumpham oiduna Manipur Sahitya Parishad yauna tuan ba lupsingna mana kya pikhraba aibani atopa pawmana Racial discrimination thiengnana ba thaudang lomina ba mathau tai Chief Justice Manipur Human Rights Commission sinduna International Day for the Elimination for Racial Discrimination gi thauram pangthokpa loinana Human Rights Week kamari lainana pangthokiba debate competition ama ko mathang tarakhra singda prize inthokre Hotel Imphal gi sangai hol pangthokpa thauram atu Manipur High Court ki Chief Justice Sidat Midul
Human Rights Commission की Chairperson Justice UB Samadi Commission की Member के Khagendra Nasingba Miyoi kya saruk yaki Thawram aduga mari lainana Manipur High Court की Chief Justice Sidat Medul na phongdokibada ningsingba thoktriba matamdagi leraklaba racial discrimination की satnabi asi ngasigi mirol asigi yamna sanadre hausi asi human right की oiba achauba issue amasu laklabani mipum khudimagna asiguma thawong asi thengnanabagi thawdang lawba mathau taiki thawram asigi saru ama oina Manipur Human Rights Commission sai asigi manungda pakhaliba thabak thawram singi maramda iba booklet amasu Chief Justice na phongki amaromdana Long kaihong bada sel ka hena thadabasing yengsinanaba sem saba loire wama wakhalon manaba apunba wama kanglei pakna lamdam sigi miyamda mangjongna laukthokkhibagi matungina lakliba saisat kunga mangadagi lamdam sigi mitagi mauksadagi satnabigi wangwada ka hena senjau paibisingna haijung pot kek pinaba innaba khudopinaba sinnaba Pizang Kanwada, Mapa Naidana Sel Taduna Mitoki Satnabida, Mitau Tamliba Madi Luhongba, Lana Thoramda, Sona Pungi Akwebida Kahena Sel Tadabigi Satnabi Amaoina, Taunaragliba Madi, Kanglon Kaina Sataraglibasi, Matamsana Tingona Bigidama, Wamagi Tomi Kunna Saba, Tim Amana, Tampaki District Shinda, Thoram Sing Kanglon Sumna Pangtuk Libra Haibudo, Yengshina Bigidama. Sem Saba Loire Haina, Lup Asigi, Publicity Secretary Ningthausam, Debesor Mitaina Tadorak Pas Chirol Aman Haidi. Sholasina Hai, Lup Asina Lokulak Liba Kongtangasi, Tangai Fadana, Lamdam Asigi Lairaba, Nomagi Shuraga, Sazabamadi, Tungi Mirol Gidamak Yenglaga, Pirep Asi Lokibani. Ngasidi Lairaba, Imung the Poksaba, Piba Ningol Kiadi, Masigumba, Senjau, Tada Bigis and Aviasi, Kibadagi, Yum Panda Banatragana, Tiang na panbana angang masing hantarakpagi marang uhelakli. Matamamada mitay furup na lamdam sida laiminariba furup atay digi mising yamba furup amoirami. Nga sida mitay furupasi nongmagi masing asum hantarakpana sa ikaragi matungdadi yelhaw mi oiriba mitay na masing kway digi yamdaba furup oiragani haina akangay singna wakalon tamnakre. Punamagsing asi kanana bagi damaglup asina lakulakliba Kongtang sida mapalam gi satnabi da mitau tambigi satnabi si maru oina ten house tauriba mati kek sari weselinau singna tangai fadana Sengdoklaktrabadi khanbidana furup asi kanabigi dama angamba thaudang lobiyu mitai gi mau sari gi satnaduna laglaba phajakraba luhongbagi satnabi muthatuna mitau tamna bohonagumsi masina are amada ka hena sading tauba madi satnabi bu nakoina muthanaba honariba sidagi khara makhaidi kanana bohonaminasi adomadomgi Senda lambida kutingzin malaiti taubu tabu satnabi muthanaba amadi lairabana khulingba lamdam oibana ka hena adomadomgi apamada sading satnaba tahongumsi ngasidi mitau tambadu senjau paiba kharana luhongba lana tharamgi sona pungi akoibada phamliba miyamda ka hena sel thadarakpana iramdamasi singkup sana mangalakliba sina lairaba miyambu puningma maikeda puna bohonarakli lairaba miyamni nongmada Thawramgi sebau ani uhum lakpa matamda sel thanaba madi podyeng pinaba leitabadigi nungsiraba maruk mapang mari mata kayagi sebau phanglabs thawram saruk yaba ngamlaktre wamagi khongjang asi lamdam sigi akhangai amadi paktak loi singa munna tanaraba matungda tangai fadana changsinba phirep lokibani hairiba thabak sing asi lamdam sida mapung phana sanadriba phawba leptana dumak sangsin kigani masida miyamna mapung phana sagatpiyo pau solution poina tentakna Kangla Pau editorial Miam Tamzage Misa Kangna Mute Kanba Matautai Mikal Tenaba political parties in the Mikalda Botar Yamna Pangna Bohonaba Launam Lang the Miamna Tuduna Laki with the Miamgi Hak Makoina Matuna Lerapuquiri Miamna Mute Kanba Hitabama di Isagi say Mangagi Hakpu Lupat Changa listening and Inatragan listen Mangada Yon Badagi Makoina Mute Oiduna Lengak Longi Thawoi Pang Hippamatamda Tadaki Senpam Singado Hanjinana Bohona the Miamdagi E Supigi Tapak Taratuna Lamda Masina Sokot Pegi Maike Kumang Soction Mangamdre India government state ki Sokanaba project scheme Masum Atai Hiram Kiagi Tadrak Senpam Singado Param Sumna Sizinaduna Apiba matamgi manungda loisinanaba honabagi mahutta sanpham sing adu makhoi masel haibadi miyamgi mihut MLA minister amadi bureaucrat singna sayan ngaiyanabadagi sakhotpegi maikeda khumang sauksin ngamdabadagi isterasi areng bada puthabagi phibamda leirakhibani laingakpa singna sem sagatpegi sanction taukhibagi sada
मार्फुगी सांगदा सयन ngayenaraba matung lemhauba sada kunkhak sijanabadagi paikatkiba thabak thoramsing adu quality leitaba matam sana loisinma ngamdabagi mathakta laigi soidabagi mawongi thabak khusu sathaduna state ki setmilon sauna akaiba piri makoina miyamdagi supkiba ina pukai langai suona paisili makoina pukai langai suona paisinkiba singaduna mikhal matamda amuk voter singbu laibigi thabak sathabadagi miyamna hanagum hagwat kangkhatpa ngamdabadagi minai naithang oiduna sakni finibigi thakta lerakibani miyamna sahi manga khudingi pangthokpa general election sing assembly amasum lok sabha mikhal gi matamda mirep oiriba singi maikai digi voter miyambu sialna leiba saksa haijana ba tawraga mamal yamlaba nahaki sahi manga gi hakpu mikup kharada manghanba tawredabani miyamna thamoi singna maraibak maramdam bunung siwa sakhotpa madi ningtamna hingba pamlabadi mikhalna sagi hak leiba yonbigi mahot maraibak miyamgi yaifunaba tawrakadaba lusingbigi matik mayai senba miyoibu mihut oina khannaba honaba mathaktai miyamna miyamgi mihut khanmada naraibak naramdam amadi tungi mirolgi khanmangamba miyoibu mihut oina khananaba honabigi mahut senjau paiba sel yamna piba ngamba miyoida mamal lauduna masagi hak yonbigi thabak satharoidabani mirep oinaba songthoknarakhibasingi marakta voter leiba ngamba leirak khulak nung saikhaiba ngamba sinjau phaibisingbu maraibak maramdamgi khanma miyoini haina lawba tarabadi madu laibak thibani makhoi sing adugi mahaigi thak karino lamdam asigi yaifunaba kari tawkhrabage matawkramna horakhibano haibana singba nainaba mathoktai masigi manungda khwaidigi maru oiribadi makhoi sing adugi hereditary amasum lamcha sajat thaksi khaksina singba sing adu khangba mathoktai miyamgi lusingba haibasi lairik laisu haiba madi senjau paiba oirabasu miyamgi khanma ngamdraba masagi oijabada mang thaba amasu lamsat manglaba criminalism gi wakal senba oirabadi adugumba miyoi sing aduna lusingba oiraglabadi miyamgi awaba khangma ngamloi amaramda awangba thaki education gi sakangse paidaba adubu laisu khangba lairik maramdamgi damak kathokpa ngamba miyambu khenadaba miyeng yengba tola taraba miyoi singbu nungsiba ngamba lengaklon haiba miyeng sanba masagi furuk ki saktam ngakna maningtamna hingadabani haibigi asetpa phirapki wakalon senba miyoi singda lengaklon gi thawgai panghalabadi tangdu laitaba sakotpa khunai uhenba ngamgani miyamna sigumbu wakalon senba miyoi singbu masakhang mangamba iroinana lengaklon gi thawgai panganana buhonaba mathoktai election da mani amasu masal power lengaklon gi supli paina buhonaba singdagi lapna layu masina narebak naramdam kannabigi asoba khulaini ado hausukoina di myam paw sumatang se lusinjarage amasu myam puna no update ngaminasi